ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯇꯩ ꯃꯅꯥꯎ ꯌꯥꯎꯅ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ 3 ꯐꯨꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯤꯌꯥꯡꯂꯝ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏ ꯀꯩꯊꯦꯜꯗ ꯂꯩꯕ ꯏꯃꯣꯏꯅꯨ ꯃꯥꯔꯀꯦꯠ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯈꯣꯡꯆꯠꯀꯤ ꯃꯥꯡꯑꯣꯏꯅꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯇꯧꯍꯜꯂꯒꯅꯤ ꯍꯥꯏꯔꯕꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯄ꯭ꯔꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯇ ꯄꯟꯊꯨꯡ ꯑꯣꯏꯍꯟꯒꯗꯧꯔꯤꯕ꯭ꯔꯥ? ꯕꯔꯃꯥꯒꯤ ꯀꯥꯆꯤꯟ ꯏꯁꯇꯦꯠꯀꯤ ꯃꯌꯤꯠ ꯀꯌꯤꯅ ꯁꯤꯇꯤꯗ NPDF ꯍꯨꯔꯥꯟꯕꯁꯤꯡꯅ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏꯒꯤ ꯊꯕꯛꯇ ꯀꯥ ꯍꯦꯟꯅ ꯇꯧꯔꯛꯄꯗꯒꯤ ꯕ꯭ꯔꯥꯍꯃꯤꯁꯀꯤ ꯌꯨꯠ 3ꯅ ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯕꯔꯃꯥꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡꯒ ꯌꯦꯛꯅꯕꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯚꯤꯗꯤꯑꯣꯗꯤ ꯊꯥꯒꯠꯄ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ ꯑꯊꯧꯕꯁꯤꯡꯒꯤ ꯏꯁꯣꯔ ꯈꯨꯔꯨꯝꯁꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯒꯥ ꯇꯦꯔꯤꯇꯣꯔꯤꯗ ꯀꯦꯝꯞ ꯁꯥꯖꯤꯜꯂꯛꯂꯕꯗꯤ ꯏ-ꯅꯥꯏ ꯇꯥꯟꯅꯒꯅꯤ ꯍꯥꯏꯅ ꯐꯨꯠ ꯍꯤꯟ ꯅꯥꯒꯥꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯃꯣꯗꯤ ꯁꯦꯞꯇꯦꯝꯕꯔ 18ꯗ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ꯫ KIA, KNA, KNDO, KNA ꯑꯃꯗꯤ PDFꯅ ꯂꯨꯆꯤꯡꯕꯁꯤꯡꯒ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒ ꯈꯨꯠ ꯊꯣꯛꯅꯕꯗ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯌꯥꯝ ꯁꯣꯛꯄ ꯌꯥꯎꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔ ꯑꯦꯁꯤꯌꯥ ꯔꯣꯗ ꯕꯔꯃꯥꯗ ꯀꯨꯀꯤꯁꯤꯡꯅ ꯂꯩꯔꯝꯕ ꯌꯨꯝ ꯕꯪꯀꯔꯁꯤꯡ ꯑꯊꯧꯕꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯅ ꯄꯨꯡ 8ꯗꯒꯤ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯁꯤꯡ ꯀꯥꯒꯗꯕꯅꯤ ꯍꯥꯏꯖꯔꯕꯁꯨ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯏꯈꯣꯡꯗ ꯂꯩꯕ SDO, ꯋꯥꯏꯈꯣꯡ SDC, ꯋꯥꯏꯈꯣꯡ SDC ꯁꯨꯒꯨꯅꯨ ꯑꯃꯗꯤ MSPDCN ꯁꯨꯒꯨꯅꯨ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯦꯅꯦꯖꯔꯒꯤ ꯑꯣꯐꯤꯁꯇꯤ ꯄꯨꯡ 10 ꯍꯦꯜꯂꯕ ꯐꯥꯎꯕ ꯁ꯭ꯇꯥꯐ ꯑꯃ ꯐꯥꯎꯕ ꯂꯥꯛꯂꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ-ꯅꯥꯒꯥꯂꯦꯟ ꯕꯣꯔꯗꯔ ꯃꯅꯥꯛ ꯗꯣꯟ ꯕꯣꯁꯀꯣꯗꯒꯤ ꯌꯥꯡꯈꯨꯂꯦꯟ ꯆꯠꯄ ꯂꯝꯕꯤꯗ ꯁꯥꯃꯨ ꯎꯕ ꯐꯪꯂꯦ꯫ ꯌꯨ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯁꯥꯃꯨ ꯁꯤꯖꯤꯟꯅꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 51 ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ꯫ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ FMRꯒ ꯃꯔꯤ ꯂꯩꯅꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ FMRꯒ ꯃꯔꯤ ꯂꯩꯅꯅ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ UNCꯅ ꯁꯦꯞꯇꯦꯝꯕꯔ 9ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯀꯧꯈꯤꯕ ꯃꯇꯝ ꯀꯛꯇꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗꯀꯤ ꯈꯣꯡꯖꯪ ꯑꯗꯨ ꯆꯪꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯤ꯫